mayam buhan magjoda punsibe namna taram oksari ngasi channel asina pisasni gi makha tarfa episode 79 puduna laksari aduga mayamna video si kuina thagal triba karigino haidana soidana hanglakani adubu mayam aina hantak video thagal triba maramdi anguna thaba khrasinba aduga aigi exam su naksilaklaba baramasina ai video si thagalak tabani aduga exam ase hek loi kibaga ai video si sangnaina hapsarake masi kidamakta mayamna waru bigino aduga ngasi gi episode asida aina pathopu matamda soi kilan kiba mi chithan hando bo yawar basu mayamna ngapiu mayamna sinen subudi sibiduna support to bio hajari fare dudi mayam mobirum da mai onsilasi amang episode Rocky Pavitra bukan bo hona bada bangonda jumbi na chihan kibadagi jumbi ondra ba mai mai drop tara thakna ba tawbada Rocky si gyan ma ki ba adu phawo mayam yingbi khri masigi matung ta episode mayam na kudol tamjari Pavitra na pakana masi Rocky si gyan mang khri mangonda kamdong na pithakani kani kana piku mafam asdagi yam thuna salasi ai singa sisu loina mai lang thokhrani jumbi singa sisu amuk loina laklani aduna thuna salasi haraga makoi ani Rocky bu puduna satkhri somdana somnana makoi hungi paksu karimta fangdri ai makoi gi khanbada yamna pakhali sudakar bidyada Rocky kanika amadi Pavitra da phone hanjan taw hari bidyana makoi gi phone amda sati hari matam aduda gari lakpagi makola mataram masidagi makoi laklam hale khanduna makoi mapana thokri masigi matung Rocky si phamung da fajana thamba si ulagli somnana kaptuna ai ki isada tawri basibu kari no hari Rocky masa sidi khara lingli chanchina Rocky gi masa se thaktak nikli hari masidagi makoi na Rocky gi masa da faju subsin biri Sudakana Rocky si yumda lakpadi fana di kuiri adubu hokji phawo mahak mai pangtoktri gyan tadaba amaga sap manaduna leiri hari sekhana Rocky nang bukai dorobagi aina nongoda asumna awaba takani hapasidi kaidonungda khalutabani haina khanjari Pavitra na kaptuna Rocky nahangna sumna tori basi karigino nangna karigumba kudung tiba takragadi ai isana isabu ngakpi bangamlaroi hari kani kana Rocky gi khudang gi min asi yenglaga harai nakhoi kari sukhan ganu Rocky soidna gyan tarakini maki mihil asi normal da leri soidna ma hingani aduga jumbi singdi hingdura leba ngamti bidyana kaptuna Rocky be adi jumbi singne sikhibani nak haibta karingba jumbi singne sikhrabadi kanba ngamdi haikibadai hairam wahai sitabla leri masing asi pakali Pavitra na masi ai yamna singne hauji Rocky si gyan tarakpadi yarabani ma kuina gyan mangduna leragadi akoi gi khutagi ma bukan bagi matam ase manglani pung kumari fakrani khanbada ai yamna pakali hari kani kana hauji akoi da pung tarani thoileri Rocky na he gyan tarapaga laba asi pita hogodori bani masigi matung Rocky karisu tawduna miwebo oirani nang wakan thawna hanganu hari chanchina akoi Rocky bu sexina senadaba yaroi Pavitra na nakoi karisu khanganu Rocky na he gyan tarapaga laba drop tara asi aina pita kani hari kani kana piku nang karisu pakakanu isorbu thajaba thamu hairaga leriba ataida nakoi potha jaruro akoi ani mafam asda lehaurage hari masidagi atai sanakri Sekhana Rocky di karisu toraroi aduga rani laktaba Pavitra nangonda birgi laman kumdri makai ai tumina laithokloi Pavitra nahak si bahai basai natokpa yadrabani aiki ikut asina nangbu Jomras ki manakta thagani haina khallaga Pavitra da sauna yenglamlaga chatkhri Pavitra kaptuna Rocky bu senari nakan namadana rani surung manung asda mai ama thanduna surung asdagi throknaba lambi thiri aduga masada kari sukhan ganu pisas pibi aikoi soidana surung asdagi thokladuni aduga ra asut family sibu lemna tharoi hain hari mahangna sum lakpada safam leramdaba asda ranina asom masin ahobadagi si phawo laklabada tin kang haing phawuna thokpagi ahoba ama phaw hek leite haina sonjari somna Rocky asi gyan tarakpa Pavitra amadi kani kana ngari adubu Rocky di gyan taraktri nakana madana bablina Sudakar mari somnada nakoina babuji mangki bagi maramda haiki badai babi kari thoki bagi hangli Manohana mani babi aikoina mayam mamangda hangbadi pamdabani Rocky gi pakhanari basida adubu babuji gi maramda taruraga aisu samamnaba amadi ore hari matamadu bidya laktuna mani anti akoi dim masda leitringai daduda kaidoki bagi hain hangli somna masigi pakum piba ngamdringai sanchi laktuna dadaji kauduna lakli aduga makoida dadaji laklambra hain hangi bablina sanchita nang hari butubu karino sanchina dadaji do ai girumda hausida laklambani krai sakrabon haiba khangautre aina rum kuting chatuna thirabani adu burum singda amta leramti kamaina mangkribano haibsu khangaude hari wai se tabada makoi ase ngaglam somdana Pavitra Rocky da gyan taraklo haina hairaga mahakapsari somdana somnana sanchita nangi kada laklamne haiba babuji na kari haram libano sanchina kari su haram di dadaji na aigi khong sokpa si yenglaga molomna ruge haram laga chakibani masigi matung mahak kari su halakitri dadaji gi wai ase pisas olam badagi hana gumna kari su tokdaba mali hana ga karim tak khena balaiti hari bidyana harauna masina takpadi dadu asi hana gumna halakle hari manohona baya babi nakoina babuji ase mangkre haibadu babuji kari su tokdaba asi haningli manatra hari Bablina aisu gyan tarakle pisas babuji mangkre asengba babuji halakle hairaga isorbu thagali
ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡ 5 ꯇꯥꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯃꯥꯁꯤ ꯄꯨꯡ 2 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯣꯀꯤ ꯇꯨꯝꯂꯤꯕ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯧꯒꯠꯂꯛꯀꯅꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯁꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯡ ꯌꯦꯡꯗꯨꯅ ꯍꯧꯒꯠꯂꯛꯄ ꯉꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯇꯨꯝꯂꯤꯕ ꯑꯁꯤꯗꯒꯤ ꯍꯧꯗꯣꯛꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯪꯂꯤ ꯀꯥꯅꯤꯀꯥꯅ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯄꯤꯀꯨ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯁꯨꯗꯥꯀꯔꯅ ꯂꯩꯔꯤꯕꯁꯤꯡꯗ ꯕꯥꯕꯨꯖꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯒ ꯀꯥꯅꯤꯀꯥꯅ ꯕꯤꯗ꯭ꯌꯥ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯂꯣ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯝꯃꯤ ꯍꯥꯏꯅ ꯀꯧꯔꯛꯄꯗꯒꯤ ꯕꯤꯗ꯭ꯌꯥꯁꯨ ꯆꯠꯈ꯭ꯔꯦ ꯁꯨꯗꯥꯀꯔꯅ ꯕꯕ꯭ꯂꯤ ꯃꯅꯣꯍꯔ ꯁꯟꯖꯤꯠ ꯍꯣꯏꯗ ꯅꯈꯣꯏꯁꯨ ꯀꯥꯅꯤꯀꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯕꯥꯕꯨꯖꯤꯒꯤ ꯃꯔꯝꯗ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯕꯤꯇ꯭ꯔ ꯐꯃꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯦꯟꯗꯜ ꯌꯨꯡꯂꯤ ꯑꯗꯨꯒ ꯀꯥꯅꯤꯀꯥꯗ ꯃꯊꯪ ꯀꯔꯤ ꯇꯧꯒꯅꯤ ꯃꯥꯁꯤ ꯍꯥꯏꯅ ꯍꯪꯂꯤ ꯀꯥꯅꯤꯀꯥꯅ ꯇꯨꯝꯂꯤꯕ ꯑꯃꯕꯨ ꯍꯧꯗꯣꯛꯅꯕ ꯁ꯭ꯂꯤꯞ ꯀꯇꯔ ꯁ꯭ꯇꯣꯟ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯅ ꯃꯁꯤ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯤ ꯕꯕ꯭ꯂꯤꯅ ꯀꯥꯅꯤꯀꯥꯗ ꯃꯗꯨꯅ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯤ ꯀꯥꯅꯤꯀꯥꯅ ꯅꯨꯡ ꯑꯁꯤ ꯀꯦꯟꯗꯜ ꯑꯁꯤꯒꯤ ꯃꯩꯗ ꯊꯦꯡꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯇꯨꯝꯂꯤꯕ ꯑꯁꯤ ꯅꯣꯔꯃꯦꯜꯗ ꯇꯨꯝꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯨꯝꯂꯤꯕ ꯑꯁꯤ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯆꯤꯛꯈꯤꯕꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯍꯧꯗꯣꯛꯅꯕ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯥꯏꯁꯇꯤꯀꯦꯜ ꯁ꯭ꯇꯣꯟ ꯑꯁꯤꯅ ꯀꯦꯟꯗꯜ ꯑꯁꯤꯒꯤ ꯃꯩ ꯑꯁꯤꯗ ꯊꯦꯡꯕꯗ ꯅꯨꯡ ꯑꯁꯤ ꯑꯉꯥꯡꯕ ꯑꯣꯜꯂꯛꯀꯅꯤ ꯀꯦꯟꯗꯜ 15 ꯑꯁꯤꯗ ꯊꯦꯡꯕꯗ ꯅꯨꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯉꯥꯡꯕ ꯑꯣꯏꯔꯒꯗꯤ ꯔꯣꯀꯤꯕꯨ ꯍꯧꯗꯣꯛꯅꯕ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯔꯣꯀꯤ ꯇꯨꯝꯂꯝꯕꯗꯒꯤ ꯁꯣꯏꯗꯅ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡ ꯑꯁꯤ ꯀꯦꯟꯗꯜꯁꯤꯡ ꯑꯁꯤꯒꯤ ꯃꯩꯗ ꯊꯦꯡꯍꯜꯂꯤ ꯁꯣꯝꯗꯅ ꯁꯣꯝꯅꯥꯅ ꯁꯨꯗꯥꯀꯔꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯒꯗꯕꯅꯤ ꯃꯈꯣꯏꯗ ꯋꯥ ꯂꯣꯠꯂꯝꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯣꯠꯁꯤꯟꯅꯔꯣꯏꯁꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯣꯛꯄꯒꯤ ꯃꯊꯧꯗꯤ ꯇꯥꯔꯕꯅꯤ ꯁꯨꯗꯥꯀꯔꯅ ꯁꯣꯝꯅꯥꯖꯤ ꯑꯩꯈꯣꯏꯅ ꯕꯥꯕꯨꯖꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯅꯪꯅꯁꯨ ꯍꯥꯏꯈꯤꯕꯗꯥꯏ ꯕꯥꯕꯨꯖꯤ ꯉꯥꯏꯍꯥꯛ ꯂꯥꯛꯂꯝꯂꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯋꯥꯔꯤ ꯁꯥꯔꯤ ꯁꯟꯁꯤꯠꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯖꯥꯗꯨ ꯇꯧꯗꯨꯅ ꯑꯁꯦꯡꯕ ꯕꯥꯕꯨꯖꯤꯕꯨ ꯑꯃꯨꯛ ꯍꯜꯂꯛꯍꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯈꯣꯏꯗ ꯑꯁꯦꯡꯕꯁꯤ ꯀꯃꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯄꯤꯁꯥꯆ ꯕꯥꯕꯨꯖꯤ ꯑꯁꯤ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯦꯡꯕ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯏꯌꯨ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯉꯣꯟꯗ ꯌꯥꯅꯕ ꯑꯃ ꯊꯝꯈ꯭ꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯨꯝꯅ ꯄꯤꯁꯥꯆ ꯑꯣꯜꯂꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯕꯥꯕꯨꯖꯤꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯃꯁꯥꯗꯣ ꯑꯀꯤꯕ ꯄꯥꯈꯠꯄ ꯄꯣꯛꯂꯤ ꯁꯣꯝꯗꯅ ꯀꯥꯅꯤꯀꯥꯅ ꯅꯨꯡ ꯑꯁꯤ ꯑꯉꯥꯡꯕ ꯑꯣꯏꯕ ꯍꯧꯔꯛꯄꯁꯤꯗ ꯔꯣꯀꯤ ꯑꯁꯤ ꯍꯧꯒꯠꯂꯛꯅꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯀꯥꯅꯤꯀꯥꯅ ꯄꯤꯀꯨ ꯔꯣꯀꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯂꯕꯥ ꯑꯁꯤ ꯗ꯭ꯔꯣꯞ 10 ꯄꯤꯊꯛꯎ ꯊꯦꯡꯊꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯄꯕꯤꯇ꯭ꯔ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯀꯥꯅꯤꯀꯥꯅ ꯂꯕꯥ ꯂꯧꯈꯤꯕ ꯑꯗꯨ ꯀꯣꯟꯅꯗꯕ ꯌꯥꯏ ꯈꯟꯗꯨꯅ ꯕꯣꯇꯜ ꯑꯃꯗ ꯂꯕꯥ ꯈꯔꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯄꯕꯤꯇ꯭ꯔꯅ ꯀꯥꯅꯤꯀꯥꯗ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯂꯕꯥ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯎꯠꯂꯤ ꯀꯥꯅꯤꯀꯥꯅ ꯃꯗꯨꯕꯨ ꯀꯔꯤꯅꯣ ꯄꯤꯀꯨ ꯄꯕꯤꯇ꯭ꯔꯅ ꯑꯩꯅ ꯂꯕꯥ ꯑꯁꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯈꯔ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯦꯈꯥꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯀꯥꯅꯤꯀꯥꯅ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏ ꯃꯁꯤ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯕꯥ ꯑꯁꯤꯗ ꯊꯦꯡꯂꯨꯔꯕꯗꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯀꯟꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯥꯁꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯑꯁꯤ ꯔꯣꯀꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯁꯤꯒꯤ ꯕꯣꯇꯜ ꯑꯗꯨ ꯀꯥꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯂꯕꯥꯁꯤꯒꯤ ꯗ꯭ꯔꯣꯞ ꯋꯥꯠꯂꯕꯗꯤ ꯈꯟꯗꯨꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯥꯅꯤꯀꯥꯅ ꯄꯨꯔꯛꯈ꯭ꯔꯕꯗꯤ ꯐꯔꯦ ꯃꯁꯤꯒꯤ ꯕꯣꯇꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯦꯈꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯃꯩ ꯑꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯄꯤꯁꯥꯆꯅꯤꯅꯤ ꯑꯩꯉꯣꯟꯗ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕ ꯂꯝꯕꯤ ꯊꯤꯒꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯌꯥꯎꯔꯤꯕ ꯆꯩ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯆꯩ ꯑꯁꯤꯁꯨ ꯃꯊꯟꯇ ꯃꯥꯡꯈ꯭ꯔꯦ ꯔꯥꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯉꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯊꯤꯒꯅꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯁꯤ ꯁꯥꯡꯗꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯍꯣꯕ ꯑꯃ ꯊꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯍꯣꯕ ꯑꯁꯤꯗꯒꯤ ꯄꯤꯁꯥꯆ ꯂꯣꯛꯇ ꯆꯠꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈꯨꯖꯤꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯔꯤ ꯔꯥꯅꯤꯅ ꯉꯛꯅ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯇꯧꯔꯤꯕ ꯀꯌꯥ ꯑꯁꯤ ꯅꯥꯁꯛꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩ ꯀꯝꯗꯧꯅ ꯃꯄꯥꯟꯗ ꯊꯣꯛꯀꯅꯤ ꯍꯥꯏꯔꯒ ꯀꯅꯥ ꯂꯩꯒꯦ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯤ ꯁꯣꯝꯗꯅ ꯀꯥꯅꯤꯀꯥ ꯅꯨꯡ ꯑꯁꯤ ꯀꯦꯟꯗꯜꯁꯤꯡꯒꯤ ꯃꯩ ꯑꯁꯤꯗ ꯊꯦꯡꯕꯗ ꯀꯦꯟꯗꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯉꯛꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯦꯟꯗꯜꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤ ꯃꯨꯠꯈ꯭ꯔꯤꯕꯅꯣ ꯍꯪꯂꯤ ꯀꯥꯅꯤꯀꯥꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯑꯩꯅ ꯈꯜꯂꯨꯕꯁꯤꯒ ꯔꯣꯀꯤꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯀꯥꯂꯤ ꯁꯛꯇꯤ ꯀꯌꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯍꯦꯟꯅ ꯌꯥꯎꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯄꯕꯤꯇ꯭ꯔꯅ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯁꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯈꯤꯕꯗ ꯔꯣꯀꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯕꯥ ꯃꯩ ꯑꯁꯤ ꯄꯤꯊꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯅꯤ ꯍꯥꯏꯔꯒ ꯂꯕꯥ ꯑꯁꯤ ꯔꯣꯀꯤꯗ ꯄꯤꯊꯛꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯅꯤꯀꯥꯅ ꯅꯠꯇꯦ ꯄꯤꯀꯨ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯂꯕꯥ ꯑꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯈꯛꯇ ꯄꯤꯊꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣ ꯍꯥꯏꯔꯤ ꯕꯕ꯭ꯂꯤꯅ ꯑꯗꯨꯕꯨ ꯔꯣꯀꯤ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯒꯅꯤ ꯀꯥꯅꯤꯀꯥꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯔꯣꯀꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯀꯔꯤꯒꯨꯝꯕ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯖꯨꯝꯕꯤ ꯑꯣꯟꯈ꯭ꯔꯒꯅꯤ ꯀꯥꯅꯤꯀꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ
Pavitra yaroi aina leti makai asumna karisu thoaloi hairaga Rocky bu hagolo haina hawdokli adubu Rocky di karisu hagolaktri Pavitra pai leitana Rocky da konduna kapli mayam ngasi di episode asi matang asle losinjari aina movie si patokpu matamna soigi lan ki babri chita nando bu yorba sumyam ngapiu aduga mayamna nusibiduna chini nasibusu like comment amli subscribe tobiram hajari fare du mayam matangi episode amung thengnarasi asigi di kainarasi bye bye